ngasi phongbase phongdagi Manipur Top Channel dagi Maru oiba content masang khatanga miyamna share tawjaramge. Result Laktana Lelong Assembly Constituency gi Institutional Quarantine Center amasum Community Quarantine Center sing laidiba mapandagi halakpa miyoi singi COVID-19 test tawnaba sample laokhraga ngasi Phaoba result laktana laire hairi. Lelong Dam gi 5-star English School da hangdokpa Community Quarantine Center gi Management Subcommittee gi in charge na thadorokpa serol amagi matungina Community Quarantine Center asida haukiba me kundagi miyoi yankhaiga mathoi thamduna numit adumaktada miyoi tarukki sample lauduna test tokki aduga me kunga mathoida miyoi manga yauna me kunga nithoida miyoi nifugi test tawnaba sample lauki adubu ngasi Phaoba result laktri hairi maramaduna hiramasigi matangda mari lainabasingna miyeng sangbinaba appeal tarokli. Atopa maru oiba content masa amana Manipur gi Oina nongmada flight ahumdagi henna peiraroi hainasu phongdokre aduga mem pau matang sa lusinjarage aduga maru oiba pau hek lakpaga update piba ngamnaba honajarake and thank you.